Kuki Khutlai Paiba ambulance Sijinnaduna Meetei Meecham Singda Landare haina Coordinating Committee on Manipur Integrity COCOMI na phongdorakli. COCOMI ki media coordinator Surjit Kumar Khumanna khudyak piduna thadorpa cherol man hai. Ngarang Kuki Khutlai Paiba ambulance Sijinnaduna Meetei khul Singda changsilaklaga chatharakiba attack ta masagi chahi kuntraga mathoi surabi nupi ama hatkibaga loinana laikhidrabi nupi adugi machanupi yauna miyoi tara aso pannanghankibani. Kuki Khutlai Paiba Sijinnaduna ambulance adu Laimakhongdagi lakibani haiba confirm tawre. Humanitarian service ta Sijinnaduna ambulance amabu lana Sijinnaduna chathakiba thawong asina maram oiraga Kuki Khutlai Paiba asi ethics yaudaba amadi hanthaba thaki moral chenba miyoi singne haibadu mayek sengna takchare. Thawdo adugi video footage photo amadi ground report sing aduna adugi ona tainabada Kuki INP na hanadagi sem saduna thamlaba manba press release ama thadoktuna miyambu lana lamjingnaba hotnariba silaibak thibane. Kuki INP na press release thadorokpa aduga attack chatharakiba matam aduga manabana ngarang chatharakiba attack adu mangjauna na thorang tawre haibasi mayek sengna takle. Kuki INP na miyam amadi local amasung national media kya bulana lamjingnaba hotnabada achoba thodang lauri. Manipur police na thadorokpa report amada Kuki Khutlai Paiba singna afaba makhalgi khujukhlai Sijinnaduna Kautruk Thulda attack chathare haina phongdoraklaba matung Kuki singna chathariba aranba kaya adu khangnarakpadagi national media outlet kharana aranba pausing adu lauthanakhibani khwaidagi hena oida padaba tawba group amagi press release khaktada base tawraga verification tawdana pau phonglibasi nungnang ningai ni amadi akanma mityeng changbagi tangai fadaba lei Kuki INP na aranba semjin sajinba amadi yumpham yaudaba pau sandoraklibasi Thawdog asina hanba nate maramaduna asigumba aranba pau sandokliba amadi Meechamda attack chathaduna mi haliba amadi asopan kaya yaholiba thawong sing asida chenaba khudingmak phagatuna logi matungina chairak pigadabani karigumba state lengang na matam chana action lokhatrabadi miyamna state administration da thamliba thajaba du manglak loi hainingai leite masina miyamgi oiba achauba iho ama laknaba barton dawbo oina thokani hainasu cherol asina makhata na phongdorakli